Kurumjari mayambu amuka hanna aigi channel alasida taramno okjari ngasise aise ko sum mamangda aina competitive exam gumba kaigumba haibase aise anamana graduate level gi exams kaida ko get anamana focus tawraga sum haigre ada comment amakhak su yam nungai ba comment ama phange ko akhoi bhaba atomic research center gi exam ko akhoi bark gi exam maram nasu khara aingonda message pihanning ba khotning ba comment lae ai sum soi dana pijarake ngasi dine mayam ga connect tau yaba ko aikoina sungkan kanlaktraba face of life ama khaki oiba imaramda sigi mari leinaba competitive exams ke oina haizage ba ko aikoina class 10 phausidine class 10 haiba phausidiko adum aikoina makha tana adugi makha kai tamgibano je different fields ta satkhrasu ko class 10 phau haiba simadi mi khudimaki loina managadoi ba haibadi class 11 tamdabida diploma oina tamgiba yawramgani ko adagidi ngasagi 11 12 tamdagra matungda medical changiba ko law tamgiba engineering tamgiba makal neba general line da chatkiba adubu every mi khudimaki mi pung khudimaki life to ko educated oiba mi ama khudimakna ne aikoina adum tama agadaba haibasde aikoina koi preparatory school dai haure ko hojikandi ko prep dai haura ani staina class 10 phau haibasimadi kanba yadraba loina maki common oiraba haitare aduna sigi matangda aina haijaningi se ko aikoigi sum manipurda hojik chatnariba trend aikoigi matamda chatnaramba hojik yam sum khar sum phagale ko phibam se education gi maramda aduga mapan lamgi sigi mayangai gi chatnari sigana sum yengna bakanda ko still akoi je khitang adum watli sidi mayamna sum khangnaramgani ko yaramgani education gi full field da di ko exposure se makoina khitang hele bai khoi da di auna pan lamda di akoigi competitive exams akoigi school level do ba competitive exams makoigi inter school tawriba competition je masing je akoiga sum yengna da makoina yam hele ko kaigino di aina hojik leijariba college sida su vacation thaba matamda school gi oiba inter school gi oiba sports da science da maths da tawba yaba competition khudimak se even in the field of arts ka adum tawe ba ngak leitana habi school atopam na akogi hall se kai jo wai ba khot pa tawba se ona yamna khena ba se sum uzaya ba aina aduna mapan lamdadi akogi olympiad mayam se aspirant ma angang pikrap se thawai yawga doine ko aduga competition sigi exposure phangbagi kana ba se karino haiba matam dane khambra sum pi ikana di angang ne leiramaga one day suddenly makoi je navodya natraga sainiki entrance se than ga doine ba adu kanda hoi prepared oiraga lakpa angang hai dubudi khan gita bane ko ada exposure se yam hengat hange hai taradi ko angang se nauri kanda gi adum exposure se pibi hogada bane ba adu exposure pi haidana angang sina ngasai gi science se sungai hena draba angang amda science namdana tamhanba gumba sigumba se nattaba ngasagi angang khudimak se makogi hidden talent loi leyeba ada angang khara leyeba future da scientist oirakpa yagadaba angang ko yamna phauba oirakadaba yagadaba angang adu moigi talent se matam chana recognize tobi hodabadagi ko sum mi yam mangda world level da khangdabida adum lotion giba mayamam su leramgadoine ba punsi se aduna exposure gi matang dani aina haigadoi se matang yam chana hojik se knowledge planet na ko hojik maths and science competition gi form thaba haurabane ba form se offline loge hairagana aikogi kripada shini advanced hospital ana palace compound la leibada adugi ek manakta leirabani ada lobige su yai aduga karigma form se online oina thajan ge haitar su thajan ba yabani ai link to ai description da hapcharamge yaragadi som gi yumda angang macha leiba oitaradi ko adum form se thajan biyo competition se sarug yahan biyo makoigi level makoise hairibra khotlibra haibase adum ngak leitan akoina su monitor tobigadabane knowledge planet ki se makoigi whatsapp channel amasu leibane whatsapp channels da nungti gi quiz su adum thagat pane ba aduna whatsapp channel gi link to su ai description da hapcharamge whatsapp channel do join to biu aduga ngak ki nongma gi ko knowledge amamam sum hengat kadoine ba quiz ki question amamam khango ba haibase ko handaki mangarak suba ngasagi science and maths competition se form se 26 march tagi thaba hojagrabani aduga aikogi last date na 17th may da oidoine ba ko aduna hojik su matam leiri form do lotion bi hawro aduga mayam ga manadaba ama ai haijaram ge ba ko competition hairaga ngasagi class se punjalla ga taw bujhanba mayam leidana ko haibadi 8 9 10 ama punjanba gumba sigumba se amta taw da bane ba macha khaina every classes se
3 ꯈꯛꯇꯪꯒꯤ ꯇꯣꯉꯥꯟꯅ 4 ꯈꯛꯇꯪꯒꯤ ꯇꯣꯉꯥꯟꯅ ꯁꯨꯃꯥꯏꯅ ꯇꯣꯉꯥꯟ ꯇꯧꯕꯁꯤꯅꯅꯦ ꯀ꯭ꯂꯥꯁ 3ꯗꯒꯤꯅ 10 ꯐꯥꯎꯁꯦ ꯄꯨꯔꯥ ꯃꯦꯠꯁꯀꯤ ꯀꯣꯝꯄꯤꯇꯤꯁꯟ ꯁꯥꯏꯟꯁꯀꯤ ꯀꯣꯝꯄꯤꯇꯤꯁꯟ ꯑꯅ ꯃꯆꯥ ꯈꯥꯏꯗꯣꯛꯑꯒ ꯇꯧꯕꯅꯦꯕ ꯑꯗ ꯑꯩꯅ ꯃꯈꯣꯏꯒꯤ ꯀ꯭ꯋꯦꯁꯟꯁꯦ ꯈꯔ ꯌꯦꯡꯉꯦꯕꯀꯣ ꯑꯗꯨꯒ ꯌꯥꯝꯅ ꯑꯞ ꯇꯨ ꯗꯦꯠ ꯑꯣꯏꯕ ꯃꯈꯣꯏꯒꯤ ꯀ꯭ꯋꯦꯁꯟꯁꯦ ꯑꯗꯨꯅ ꯀ꯭ꯋꯦꯁꯟꯒꯨꯝꯕ ꯁꯨꯃꯥꯏꯅ ꯑꯞ ꯇꯨ ꯗꯦꯠ ꯑꯣꯏꯕ ꯑꯞ ꯇꯨ ꯗ ꯂꯦꯚꯦꯜ ꯑꯣꯏꯕ ꯑꯞ ꯇꯨ ꯗ ꯃꯥꯔꯛ ꯑꯣꯏꯕ ꯀ꯭ꯋꯦꯁꯟꯁꯦ ꯁꯨꯝ ꯍꯣꯠꯅꯍꯟꯈꯤ ꯇꯥꯔꯗꯤꯀꯣ ꯍꯌꯦꯡꯋꯥꯏ ꯑꯉꯥꯡꯁꯤꯅ ꯀꯣꯝꯄꯤꯇꯤꯇꯤꯚ ꯑꯦꯛꯖꯥꯝꯁ ꯑꯃ ꯊꯥꯔꯛꯄ ꯃꯇꯝꯗ ꯃꯁꯥꯗ ꯀꯟꯐꯤꯗꯦꯟꯁꯁꯨ ꯂꯩꯕ ꯍꯦꯟꯒꯠꯄ ꯑꯗꯨꯒ ꯇꯁꯦꯡꯅ ꯅꯣꯂꯦꯖ ꯂꯩꯔꯛ ꯇꯥꯔꯗꯤ ꯑꯩꯈꯣꯏ ꯃꯦꯟꯂꯦꯟ ꯏꯟꯗꯤꯌꯟꯁ ꯃꯌꯥꯝ ꯃꯔꯛꯇꯁꯨ ꯍꯦꯟꯅ ꯐꯖꯅ ꯐꯥꯏꯠ ꯕꯦꯛ ꯇꯧꯕꯁꯦ ꯁꯤ ꯑꯃ ꯑꯩ ꯂꯩꯒꯅꯤꯅ ꯑꯩꯅ ꯌꯥꯝ ꯀꯟꯅ ꯊꯥꯖꯕ ꯑꯃ ꯂꯩꯌꯦꯕ ꯑꯗꯒꯤꯗꯤ ꯉꯁꯥꯏꯒꯤ ꯃꯈꯣꯏꯒꯤ ꯁꯤꯜꯂꯤꯕ ꯀ꯭ꯋꯤꯖ ꯁꯤꯜꯂꯤꯕ ꯀꯥꯡꯕꯨꯁꯦ ꯑꯩꯅ ꯃꯣꯏꯒꯤ ꯕꯦꯛꯒ꯭ꯔꯥꯎꯟ ꯈꯔ ꯑꯩꯅ ꯍꯥꯟꯅ ꯆꯦꯛ ꯇꯧꯖꯩꯌꯦ ꯑꯗꯨꯗ ꯌꯥꯎꯔꯤꯕ ꯑꯉꯥꯡꯁꯤꯡꯁꯦ ꯌꯨꯠꯁꯤꯡꯁꯦꯀꯣ ꯃꯁꯥꯁꯦ ꯀꯣꯝꯄꯤꯇꯤꯇꯤꯚ ꯑꯦꯛꯖꯥꯝ ꯊꯥꯔꯛꯄ ꯀꯣꯝꯄꯤꯇꯤꯇꯤꯚ ꯑꯦꯛꯖꯥꯝꯗ ꯃꯥꯏ ꯄꯥꯛꯑꯕ ꯑꯉꯥꯡꯅ ꯅꯝꯅ ꯌꯥꯎꯋꯦꯕ ꯃꯈꯣꯏꯒꯤꯁꯦ ꯑꯗꯨꯒꯤꯗꯃꯛꯇꯅꯦꯀꯣ ꯑꯩꯅ ꯁꯤꯒꯤ ꯃꯦꯁꯦꯖꯁꯦ ꯀꯟꯚꯦ ꯇꯧꯅꯤꯡꯉꯤꯁꯦ ꯍꯥꯏꯕꯗꯤ ꯐꯨꯠꯕꯣꯜꯁꯦ ꯁꯨꯡꯁꯥꯟ ꯁꯥꯟꯅꯗꯕ ꯌꯦꯡꯗꯤ ꯌꯥꯝ ꯌꯦꯡꯕ ꯑꯗꯨꯅ ꯃꯥꯅ ꯐꯨꯠꯕꯣꯜꯁꯤꯒꯤ ꯀꯩꯅꯣꯁꯦ ꯉꯁꯥꯏꯒꯤ ꯇꯔꯃꯤꯅꯣꯂꯣꯖꯤꯁ ꯐꯨꯠꯕꯣꯜꯁꯤꯒꯤ ꯔꯨꯜꯁ ꯑꯦꯟ ꯔꯦꯒꯨꯂꯦꯁꯟꯁꯦ ꯂꯣꯏ ꯈꯪꯕ ꯃꯤ ꯑꯃꯗ ꯐꯨꯠꯕꯣꯜ ꯀꯣꯆ ꯍꯦꯛꯇ ꯑꯣꯏꯍꯟꯕ ꯌꯥꯕ ꯅꯠꯇꯦꯕ ꯃꯁꯥꯃꯛ ꯐꯤꯜꯗ ꯊꯣꯛꯑꯕ ꯃꯤꯗꯣꯀꯣ ꯑꯗꯨꯅ ꯇꯧꯔꯛꯄ ꯍꯥꯏꯕꯁꯤꯒꯅꯦ ꯃꯁꯥꯅ ꯃꯥꯌꯣꯛꯅꯔꯛꯄ ꯃꯤ ꯍꯥꯏꯕꯁꯤꯒꯅꯦ ꯑꯗꯨꯝ ꯈꯦꯠꯅꯒꯗꯧꯅꯤꯀꯣ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯁꯤꯜꯂꯤꯕ ꯀꯣꯝꯄꯤꯇꯤꯁꯟꯁꯦ ꯇꯁꯦꯡꯅ ꯌꯥꯝ ꯊꯥꯒꯠꯅꯤꯡꯉꯥꯏ ꯑꯣꯏ ꯑꯗꯨꯅ ꯁꯣꯝꯒꯤ ꯑꯉꯥꯡꯁꯤꯡ ꯂꯩꯕꯤꯔꯒꯗꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯀꯣꯝꯄꯤꯇꯤꯇꯤꯚ ꯑꯦꯛꯖꯥꯝꯁꯦ ꯊꯥꯍꯟꯕꯤꯌꯣꯕ ꯑꯗꯨꯒ ꯑꯗꯨꯛ ꯌꯥꯝꯅ ꯃꯆꯥ ꯈꯥꯏꯅ ꯁꯦꯄꯔꯦꯠꯂꯤ ꯀ꯭ꯂꯥꯁꯦꯁ ꯈꯥꯏꯗꯣꯛꯑꯕꯁꯦ ꯄ꯭ꯔꯥꯏꯖꯦꯁꯁꯨ ꯑꯃꯨꯛ ꯉꯁꯥꯏꯒꯤ 1 to 3ꯁꯤꯅ ꯑꯃꯨꯛ ꯀꯩ ꯄꯤꯒꯦ ꯍꯥꯏꯕ ꯀꯥꯟꯗ ꯀꯦꯁ ꯄ꯭ꯔꯥꯏꯖ ꯄꯤꯔꯤ ꯑꯗꯨꯒ ꯑꯃꯨꯛꯀꯁꯨ ꯑꯦꯛꯁꯇ꯭ꯔꯥ ꯀꯟꯁꯣꯂꯦꯁꯟ ꯄ꯭ꯔꯥꯏꯖꯦꯁꯁꯨ ꯊꯝꯃꯤꯕ ꯑꯗꯨꯅ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯃꯆꯥ ꯈꯥꯏꯅ ꯌꯥꯝ ꯐꯖꯅ ꯁꯦꯝꯕꯤꯕꯁꯦ ꯇꯁꯦꯡꯅ ꯊꯥꯒꯠꯅꯤꯡꯉꯥꯏꯁꯨ ꯑꯣꯏ ꯑꯩꯅ ꯅꯣꯂꯦꯖ ꯄ꯭ꯂꯥꯅꯦꯠꯀꯤ ꯃꯈꯣꯏꯒꯤ ꯚꯤꯖꯟꯒꯨꯝꯕꯁꯤꯁꯨ ꯑꯩꯅ ꯀꯩ ꯑꯣꯏꯕꯅꯣ ꯈꯣꯠꯄꯅꯣꯁꯦ ꯑꯩꯅ ꯑꯗꯨꯝ ꯀꯨꯞꯅ ꯌꯦꯡꯁꯤꯟꯖꯩ ꯊꯤꯒꯠꯆꯩꯀꯣ ꯑꯗ ꯌꯥꯝ ꯐꯖꯕ ꯑꯗꯨꯅ ꯁꯤ ꯍꯥꯏꯔꯒ ꯑꯩꯅ ꯍꯥꯏꯅꯤꯡꯕꯗꯤꯀꯣ ꯑꯩꯈꯣꯏꯁꯦ ꯐꯨꯔꯨꯞꯁꯦ ꯃꯤꯁꯦ ꯌꯥꯝꯖꯗꯕꯅꯦ ꯑꯗꯨꯒ ꯇꯦꯂꯦꯟꯇꯤ ꯌꯥꯝꯅ ꯂꯩꯕ ꯐꯨꯔꯨꯞ ꯑꯃꯅꯤꯀꯣ ꯑꯩꯈꯣꯏꯁꯦ ꯑꯗꯨꯕꯨ ꯉꯁꯥꯏꯒꯤ ꯄꯨꯁ ꯈꯤꯇꯪ ꯇꯧꯕ ꯑꯃ ꯆꯪꯉꯦꯕ ꯑꯩꯈꯣꯏꯒꯤ ꯍꯧꯒꯠꯂꯛꯏꯕ ꯖꯦꯅꯦꯔꯦꯁꯟꯁꯦ ꯑꯩꯈꯣꯏꯅ ꯑꯩꯒꯤ ꯏꯊꯛꯂꯣꯟ ꯑꯣꯏꯔꯕꯁꯤꯡꯅ ꯑꯗꯨꯒ ꯑꯩꯒꯤꯁꯨ ꯑꯃꯨꯛ ꯑꯩꯒꯤ ꯏꯃꯤꯗꯤꯌꯦꯠ ꯖꯨꯅꯤꯌꯔꯁ ꯈꯔꯈꯩꯁꯦꯀꯣ ꯁꯤꯈꯩꯁꯤꯅ ꯍꯧꯖꯤꯛ ꯍꯧꯒꯠꯂꯛꯏꯕ ꯑꯉꯥꯡꯈꯩꯁꯦ ꯌꯥꯝ ꯐꯖꯅ ꯄꯨꯁ ꯇꯧꯕꯤꯔꯒꯅꯦ ꯑꯩꯈꯣꯏ UPSCꯒꯨꯝꯕ ꯍꯥꯏꯗꯣꯔꯛꯄ ꯈꯣꯠꯇꯣꯔꯛꯄ ꯇꯧꯕ ꯃꯇꯝꯗ ꯃꯤꯒꯤ ꯁ꯭ꯇꯦꯠꯇꯅ ꯃꯁꯤꯡ ꯌꯥꯝ ꯈꯜꯂ ꯑꯩꯈꯣꯏꯅꯒ ꯈꯤꯇꯪꯒ ꯈꯟꯖꯕꯁꯦꯀꯣ ꯑꯗꯨꯅ ꯁꯤꯒꯤ ꯄꯦꯇꯔꯟꯁꯦ ꯑꯩꯈꯣꯏꯅ ꯆꯦꯟꯖ ꯇꯧꯅꯕ ꯃꯌꯥꯝ ꯆꯪꯗꯅ ꯍꯣꯠꯅꯃꯤꯟꯅꯁꯦꯕ ꯁꯣ ꯗꯦꯠ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯁꯦ ꯄꯨꯔꯥ ꯁꯥꯏꯟ ꯇꯧꯅꯕ ꯁꯣꯝꯒꯤ ꯄꯥꯟꯗꯝ ꯑꯃꯗ ꯆꯪꯁꯟꯁꯦ ꯑꯗꯨꯅ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯍꯩꯍꯧꯕꯒꯤ ꯀꯥꯟꯅꯕꯁꯦ ꯍꯌꯦꯡꯋꯥꯏ ꯑꯩꯈꯣꯏꯒꯤ ꯑꯣꯐꯤꯁꯔ ꯃꯁꯤꯡ ꯌꯥꯝꯕ ꯍꯥꯏꯕꯁꯦ hayengwai ꯑꯩꯈꯣꯏꯗ ꯑꯗꯨꯝ ꯑꯩꯈꯣꯏꯅ ꯈꯨꯜꯂꯤꯡ ꯄꯥꯜꯂꯤꯡꯕ ꯍꯥꯏꯕꯗꯣ ꯑꯣꯏꯔꯛꯀꯗꯣꯏꯅꯦꯕꯀꯣ ꯑꯩꯈꯣꯏꯅ ꯂꯥꯟ ꯑꯃ ꯁꯣꯛꯅꯕ ꯃꯇꯝꯗ ꯃꯁꯤꯡ ꯌꯥꯝꯕ ꯑꯗꯨ ꯑꯗꯥ ꯍꯥꯏꯕꯗꯣ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯑꯣꯐꯤꯁꯔ ꯃꯁꯤꯡꯁꯦ ꯌꯥꯝꯕꯁꯦ ꯌꯥꯝ ꯆꯪꯉꯦꯕ ꯗꯔꯀꯥꯔ ꯑꯣꯏꯌꯦꯕ ꯑꯩꯕꯨ ꯇꯁꯦꯡꯅ ꯍꯥꯏꯖꯧ ꯍꯥꯏꯇꯥꯔꯗꯤ ꯑꯗꯨꯅ ꯁꯦꯝꯕ ꯍꯥꯏꯕꯁꯤꯗꯤꯀꯣ ꯑꯉꯥꯡꯁꯦ ꯌꯥꯝ ꯄꯤꯛꯏꯀꯥꯟꯗꯒꯤ ꯍꯧꯍꯧꯒꯗꯕꯅꯦꯕ ꯑꯗꯨꯅ ꯁꯤꯒꯤ ꯀ꯭ꯂꯥꯁ 3, 4, 5 ꯍꯥꯏꯕꯁꯦ ꯑꯉꯥꯡꯅꯦ ꯑꯉꯥꯡ ꯑꯣꯏꯖ ꯇꯥꯔꯁꯨ ꯅꯣꯂꯦꯖꯁꯤꯗꯤ ꯃꯈꯣꯡ ꯁꯦꯡꯅ ꯍꯩꯕ ꯍꯥꯏꯕꯗꯨꯅꯦꯕ ꯑꯩꯈꯣꯏꯒꯤ ꯐꯣꯀꯁꯁꯦ ꯑꯗꯨꯅ ꯁꯤ ꯍꯥꯏꯔꯒ ꯑꯩꯅ ꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤꯗꯤ ꯁꯥꯋꯥꯏ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯦ ꯏꯍꯥꯟ ꯍꯥꯟꯅ ꯊꯦꯡꯅꯕꯤꯕ ꯑꯣꯏꯔꯒꯗꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯂꯥꯏꯛ ꯁꯦꯌꯔ ꯑꯦꯟ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯤꯟꯕꯤꯔꯝꯃꯣ ꯌꯥꯔꯒꯗꯤ ꯍꯥꯏꯞꯇꯨꯁꯨ ꯈꯤꯇꯪ ꯇꯧꯁꯤꯟꯕꯤꯔꯝꯃꯣ ꯑꯗꯨꯒ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯦ ꯍꯣꯏ ꯑꯩ ꯃꯇꯝ ꯈꯔ ꯎꯔꯨꯗ꯭ꯔꯦꯒ ꯍꯥꯏꯕꯗꯣ ꯌꯥꯎꯏꯀꯣ ꯍꯥꯟꯅꯅ ꯌꯥꯝꯅ ꯀꯟꯁꯤꯁꯇꯦꯟꯠꯂꯤ ꯊꯥꯒꯠꯂꯒ ꯍꯟꯗꯛꯅ ꯍꯞꯇꯥ ꯑꯃꯃꯝꯒꯤ ꯃꯇꯨꯡꯗ ꯊꯥꯒꯠꯂꯛꯏꯗꯣ ꯑꯩ ꯊꯕꯛ ꯈꯤꯇꯪ ꯆꯤꯜꯂꯨꯔꯦꯕꯀꯣ ꯑꯩꯒꯤ ꯑꯦꯀꯥꯗꯃꯤꯛ ꯑꯣꯗꯤꯠ ꯂꯩꯕ ꯑꯗꯨꯅ ꯑꯣꯗꯤꯠꯀꯤ ꯋꯥꯔꯤꯒꯁꯦ ꯑꯩ ꯑꯗꯨꯝ ꯂꯤꯒꯦꯀꯣ ꯑꯩꯈꯣꯏꯒꯤ ꯑꯣꯗꯤꯠꯀ ꯍꯥꯏꯔꯤꯁꯦ ꯑꯩꯈꯣꯏ ꯑꯦꯀꯥꯗꯃꯤꯛ ꯑꯣꯗꯤꯠꯇꯅ ꯀꯃꯥꯏꯅ ꯇꯧꯋꯤ ꯈꯣꯠꯂꯤ ꯐꯥꯏꯜ ꯃꯌꯥꯝ ꯀꯝꯄꯥꯏꯜ ꯇꯧꯕꯁꯦ ꯂꯥꯏꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯒꯦꯗꯣ ꯑꯗꯨꯅ ꯗꯦ ꯇꯨ ꯗꯦ ꯁꯨꯝ ꯁꯦꯌꯔ ꯇꯧꯒꯦꯀꯣ ꯑꯩ ꯁ꯭ꯋꯥꯏꯗ ꯑꯩ ꯏꯃꯥ ꯂꯣꯟꯁꯦ ꯉꯥꯡꯅꯤꯡꯉꯦ ꯍꯥꯏꯔꯒ ꯑꯩ ꯀꯅꯥꯝ ꯉꯥꯡꯅꯅꯤꯡꯉꯥꯏ ꯂꯩꯕ ꯅꯠꯇꯦꯕ ꯍꯥꯏꯕꯗꯤ ꯐꯦꯁ ꯇꯨ ꯐꯦꯁꯁꯦꯀꯣ ꯑꯩꯒꯤ ꯑꯦꯟꯇꯥꯌꯔ ꯀꯣꯂꯦꯖꯁꯤꯗ ꯑꯩ ꯏꯊꯟꯗꯅꯦꯕ ꯑꯦꯟꯇꯥꯌꯔ ꯃꯅꯤꯄꯨꯔꯤ ꯏꯊꯟꯗ ꯑꯣꯏꯌꯦꯕꯀꯣ ꯑꯗꯨꯅ ꯀ꯭ꯂꯥꯁꯇ ꯆꯠꯂꯦ ꯄ꯭ꯔꯣꯐꯦꯁꯅꯦꯜ ꯑꯣꯏꯔꯒ ꯏꯪꯂꯤꯁ ꯉꯥꯡꯉꯤꯅꯦꯅ ꯇꯧꯔꯅꯤ ꯑꯗꯨꯒ ꯁꯤꯗ ꯕꯦꯡꯒꯣꯂꯤ ꯑꯣꯖꯥ ꯅꯨꯄꯤ ꯌꯥꯎꯋꯤ ꯑꯗꯣ ꯑꯩꯒꯤ ꯗꯤꯄꯥꯔꯠꯃꯦꯟꯁꯨ ꯑꯃꯨꯛ ꯄꯨꯟꯗꯕ ꯑꯗꯨꯅ ꯃꯣꯏꯒ ꯋꯥꯔꯤ ꯁꯥꯟꯅꯔꯗꯤ ꯑꯃꯨꯛ ꯍꯤꯟꯗꯤꯗ ꯁꯥꯟꯅꯩꯀꯣ ꯍꯔꯤꯌꯥꯅꯥꯗꯩꯁꯨ ꯑꯣꯖꯥ ꯌꯥꯎꯋꯦ ꯃꯣꯏꯒ ꯁꯥꯟꯅꯔꯒꯅ ꯑꯃꯨꯛ ꯍꯤꯟꯗꯤ ꯁꯥꯟꯅꯕ ꯑꯗꯨꯅ ꯌꯨꯝꯗ ꯑꯩꯅ ꯍꯥꯏꯕꯗꯣꯀꯣ ꯑꯩꯈꯣই ꯌꯨꯝꯗ ꯉꯥꯡꯕ ꯅꯠꯇꯅ ꯑꯩ ꯆꯥꯟꯁꯇꯨ ꯁꯨꯡꯐꯪ ꯐꯪꯗꯦꯕ ꯑꯗꯨꯅ ꯑꯩꯒꯤ ꯋꯥꯠ ꯑꯦꯚꯔ ꯏꯁ ꯍꯦꯄꯅꯤꯡ ꯑꯩꯒꯤ ꯂꯥꯏꯐꯇ ꯊꯣꯛꯏꯕ ꯏꯁꯄꯤꯁꯤꯌꯦꯜꯂꯤ ꯄ꯭ꯔꯣꯐꯦꯁꯅꯦꯜ ꯑꯦꯟ ꯁꯤꯒꯨꯝꯕ ꯀꯣꯝꯄꯤꯇꯤꯇꯤꯚ ꯑꯦꯛꯖꯥꯝ ꯀꯩꯀꯩꯒꯤ ꯁꯨꯝ ꯋꯥꯔꯤ ꯂꯤꯖꯔꯒ ꯑꯩꯒꯤ ꯁꯨꯝ ꯅꯨꯡꯉꯥꯏꯕꯅꯦꯀꯣ ꯑꯗꯨꯅ ꯀꯃꯦꯟꯇ ꯃꯅꯤꯄꯨꯔꯤꯗ ꯅꯣꯏꯅ ꯏꯔꯛꯄ ꯃꯇꯝꯗ ꯑꯩꯅ ꯑꯃꯨꯛ ꯃꯅꯤꯄꯨꯔꯤꯗ ꯈꯨꯝꯕꯗꯣ ꯑꯗꯨꯁꯨ ꯑꯩꯉꯣꯟꯗ ꯌꯥꯝ ꯍꯔꯥꯎꯖꯩ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩꯀꯣ ꯁꯤ ꯍꯥꯏꯔꯒ ꯑꯩ ꯚꯤꯗꯤꯑꯣꯁꯦ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ ꯑꯩ ꯚꯤꯗꯤꯑꯣ ꯈꯔ ꯇꯣꯏꯅꯕ ꯑꯩ ꯍꯣꯠꯅꯖꯔꯛꯑꯒꯦ ꯋꯥꯔꯧꯕꯤꯒꯅꯨ